Manipur da leramba popular government muthatlaga taranithoi suba state assembly animated suspension da thamlaga president rule lairakhiba adu lisingani kunmanga gi February 16 dani sahi ama mapung phagadaba tha ama phadre president rule lairakhiba adu hekta yarani ngami haina thamjilakpa natte Manipur da haukiba sahi lisingani kulumdoi gi May 3 dagi tholakhiba irang matamdu da leramba popular government na laksinduna loisinba ngamkhide madu Manipur gi government adu khakta da tainabadi yaroi Center lengak tasu miyamna penakhidabagi wafam phawba leinakhi akanba lalak adu da pangthokhiba Lok Sabha gi mikhalda Manipur da amukta thokhidriba maongda ruling bu opposition congress na yamna chauna maithiba pikhi matam adu da BJP amadi BJP na lusingba lengak pu miyamna thajana dabagum tawkhi president rule leirabadi Manipur gi phibam phagalakani haina miyamna thajana khibagum su tawkhi tongan ba maram sing leiramba yabaga loinana president rule lakhi thajana khiba aduna popular government tagi President rule na hena pamnakhi President rule lairakpa sahi ama pharakadoraba sida nongoi pangkapta kapnaramba bom pangkapta kapsilakpa adumadi yamna hanthakre haiba yai adubu muknariba phurup ani gi marakta sangthok sangsin tawba yadri thingde di hairaga Imphal Dimapur lambida phurup amagi miyoi sing chatpa yadri matam sangna hana sunaba amadi maihau langpokki thodok singna thanba lamdam ama oiramba adumakti oidre masi oiduna su yamna sambalonda da Manipur da santi leitri mahusagi phibam da hanjilakpa yadri Manipur gi irang aduna maram oiduna lanjenariba mi lising mayum da hanjinba yadri mayum lehandraba mi lising kyasu leiri adubu haukiba matam kharagi mamangdagi di Manipur da santi gi phibam tapna hanjilakle haina kanna ngangnarakpaga loinana sahi ama khara hena leiriba taranithoi suba state assembly asi suspension dagi hangadhalaga popular government ama lehenbagi wa kanna ngangnarakli wa ngangnabata natte tongan ba thaksingda thabaksing lokhatnaba ure Laukhalagliba thabak asi mai pakadra pakloidra haibaduna tongana thamkhraga government sembada sungyaw yauroi hairamba kangbu amana lisingani kuntaret ki 13 suba state assembly mikhal mamangda separate administration natraga Puducherry gi maongda legislature leiba union territory ama lehenbagi aiba serol pirabadi popular government sembada yaugani haiba wafam ama lakliba asi khara khanthaningai oi Separate administration natraga union territory gi wafam asi ngasi ngarang ta hairakpa natte lisingani kulumdoi gi May 3 da irang haurakhiba matung May 12 da phurup amagi MLA 12 na formal oina hana lauthorakpani tasengnamakti masigi mamangdasu manungdadi asigumba phibam ama lehenaba honarakpasu mali adubu luribadi India government na separate administration gi wafam yaroi haibasi hanna haiduna lakpani Yaroi haina hana haiduna laklaga separate administration pigani haibagi aiba serol pirabadi popular government sembada yaugani hairakpa asidi manungda karino ama leiba mansilakle kana gumba singna hai kosi thangba phibam ama lakliba si Manipur da popular government lehendana ba honabani kosi thanglakliba sigi marumda kana no sakti leiba sing yauba mali haina basu yauri Parliament ki mifam phamba matamda opposition dagi satharakadaba phibam sing aduna maram oiduna popular government ama leihalli natraga leihanaba honari haina pakhum piba yanabani haina basu yauri opposition gi oinadi haujik suspension da leiriba assembly hingarhanbagi mahutta pulap muthatlaga nauna mikhal pangthoknaba demand tawduna laklibani Manipur da BJP gi MLA masing sudabana sungsinaba government leirakhraba matungda absolute majority phawba phangduna mapangal yamna kanba party oirakhiba si manghanbasu BJP gi national leadership na pamlamgani haiba thajade apikpa state oirabasu BJP na khutling na leiba haibasi BJP gi di oijabani BJP na khutling ba state ama ohenba haibasi da yamna maru oiba amadi BJP bu miyamna thajahanba aduni miyam gi thajaba phangba haibasi BJP amadi center da leiriba BJP na luchingba lenga ki makha poli Manipur bu macet thugaina ba honarakliba kangbu gi yaka yengkhiba tarabadi miyam gi thajaba mangkhi gani separatist agenda haibasi Manipur pumnamaki oini yengbada kanamatana pamnade kanagumba kharagi mafurup khakki da yengba atopa singi di karisu khandaba kangbu gi di khangdre apunba Manipur gi wakhalon chenba ingtappa manglom da sangsinba apunba India amagi manglan mangliba singdadi kakka tawduna amaga nungsinadana yengthinanaba thajana handanaba honabada yaninggadaba leite India lengak su adumangai lisingani nifutareta leba asina malem asida hiram khudingmakta makok thongduna biswa guru ama oinaba kanna honaribana tokhai bagi wakhalonda thabak tawba yaninglamloi maram asina India na Manipur da popular government lehenaba hotpu honarabasu natraga honadrabasu tokhai segai na handuna amaga nungsinadaba phiba makha tana lehenba pamgani haiba thajade